ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯑꯃ ꯃꯌꯥꯝ ꯗꯥꯟꯁ ꯇꯧꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯗꯥꯟꯁꯇꯣ ꯑꯩ ꯃꯇꯦꯛ ꯑꯃ ꯎꯠꯂꯛꯀꯦ 50 years ꯐꯥꯔꯛꯄꯒꯤ ꯒꯣꯜꯗꯟ ꯖꯨꯕ꯭ꯂꯤ ꯐꯪꯁꯟꯒꯤ ꯃꯣꯏꯒꯤ ꯀ꯭ꯂꯣꯖꯤꯡ ꯗꯦ ꯅꯨꯃꯤꯠꯇ ꯗꯥꯟꯁ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯎꯠꯀꯗꯣꯏꯅꯦ ꯁꯤꯁꯦ ꯃꯣꯏ ꯃꯌꯥꯝ ꯗꯥꯟꯁ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ ꯑꯩ ꯃꯊꯪ ꯎꯠꯂꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯦ ꯃꯩꯄꯥꯗ ꯍꯧꯖꯤꯛ ꯗꯥꯟꯁꯔ ꯉꯥꯛꯇꯅꯦ ꯁꯤꯗ ꯂꯩꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯃꯔ ꯂꯩꯔꯦ ꯏꯊꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯦꯔꯣ ꯂꯩꯔꯦ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏ ꯀꯩ ꯃꯇꯥꯡꯒꯤ ꯗꯥꯟꯁꯅꯣ ꯀꯔꯝ ꯀꯥꯟꯗ ꯎꯠꯇꯣꯏꯅꯣ ꯏꯊꯣꯏꯗ ꯍꯪꯉꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ 50 years ꯒꯣꯜꯗꯟ ꯖꯨꯕ꯭ꯂꯤ ꯇꯧꯒꯗꯕꯅꯦ ꯂꯥꯛꯂꯤꯕ 29 ꯃꯦꯗ ꯀ꯭ꯂꯣꯖꯤꯡ ꯁꯦꯔꯦꯃꯅꯤꯒꯤ ꯗꯥꯟꯁ ꯃꯇꯦꯛ ꯎꯠꯇꯔꯤ ꯗꯥꯟꯁ ꯂꯩꯕꯅꯦ ꯗꯥ ꯑꯃꯔꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯦ ꯃꯌꯥꯝꯗ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏ ꯗꯥꯟꯁꯁꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯀꯥꯎꯅꯤ ꯃꯥꯅꯦ 50 years ꯁꯨꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯒꯣꯜꯗꯟ ꯖꯨꯕ꯭ꯂꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯦ MSFDSꯇ ꯑꯗꯣ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯣꯐ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯅ ꯂꯩꯕꯅꯦ ꯑꯩꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯃꯣꯏꯒ ꯄꯨꯟꯅ ꯗꯥꯟꯁꯔ ꯃꯌꯥꯝꯒ ꯌꯥꯎꯔꯒ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯙꯅꯦꯁꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯤꯛꯁ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯃꯌꯥꯝ ꯗꯤꯖꯤꯇꯦꯜ ꯐꯤꯜꯝ ꯍꯧꯔꯛꯄꯒꯤ ꯏꯁꯩ ꯃꯌꯥꯝꯗꯣ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯣ 20ꯒ 9ꯗ ꯄꯨꯡ ꯀꯌꯥꯗ ꯍꯧꯗꯣꯏꯅꯣ ꯇꯥꯏꯃꯤꯡꯁꯦ ꯇꯥꯏꯃꯤꯡ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯥꯟꯁ ꯎꯠꯄ ꯃꯇꯝꯁꯦ 6:30 ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯀꯥꯂꯣꯛꯀꯤꯅ ꯉꯔꯥꯡ ꯑꯍꯥꯟꯕꯒꯤ ꯐꯥꯔꯁꯀꯤ ꯍꯧꯔꯛꯄꯩꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯇꯝꯃꯨꯔꯁꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ 29 ꯖꯒꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯝꯃꯤ ꯁꯤ ꯑꯩꯈꯣꯏ ꯃꯈꯥ ꯁꯝꯊꯖꯔꯣꯏ ꯄꯨꯔꯥꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯃꯇꯦꯡ ꯗꯥꯟꯁꯔ ꯀꯩ ꯂꯩꯔꯦ ꯁꯤꯗ ꯗꯥꯟꯁꯔꯈꯩꯁꯨ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯑꯁꯤꯗ ꯂꯩꯔꯦ ꯍꯧꯒꯗꯧꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯎꯠꯂꯛꯑꯒꯦ ꯑꯩ ꯃꯊꯪ ꯃꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯩ ꯁꯨꯝ ꯈꯤꯇꯪ ꯎꯠꯂꯛꯑꯒꯦ ꯑꯩꯈꯣꯏ ꯑꯃꯔꯅ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯔꯤ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤ ꯃꯤꯠꯅ ꯒ꯭ꯔꯥꯐ ꯇꯧꯏꯅꯦ ꯑꯩꯅ ꯁꯦꯁ
इखट खलना तम तम करीबा ऐसे खतलेबा से मैं प्रैक्टिस तौर लेरे फुल परफॉर्मेंस से MSFDS date 29 दा मैम येमिनरसे मैम MSFDS दा लाखिरो दुगा डांसर्स सिंग अमदी आर्टिस्ट सिंग की हजारबा परफॉर्मेंस मैम पुने येमिनरसे चमस्का नंग जबो यंग लाइरा हां नंग kan निथागेरा So everyone, full performance day. Live April 29 sida MSFDS auditorium da Golden Jubilee celebration Manipuri cinema gi sigi numit sida mayam puna meeting ta minarase timing di makha da picture bage. So everyone please do and like Dona Oinam YT channel. Bye bye.